Ngasiगी oiba tongan collection khara miyam da khudol tamjage pre-movement Yadri-Ngeida Modi Lakkani Haibgi Mang-Oinana UNC gi Khongjang September 9 gi aying nongyai naga area sing da lalon etiki pot chai seng puthok posen tauba thinglagani laukthokre haiba wafam asina ahan boini miyam da khudol tamjage February 2025 tagi Manipur da president rule chanahandringai gi mamang da leiramba lengakna taksin badagi union lengakna Indo-Myanmar paringi Manipur ga tainaba Mafam singda chana halamba pre-movement regime FMR laukthokkiba amasong border fencing tawrakpagi mayokta mamangi kumja 2024 gi January dagi hauraduna union lengakki thong ani asigi mayokta yaningdaba phongdoktuna akanba khongjang sangsilakiba United Naga Council UNC na tha asigi nipan gi ahing nongyai dagi hauraduna naga tab mafam singda lalon etiki pot chai seng puthok posen tawba thingzilagani haina laukthokre haiba wafam thamjaraga video asibu ming tabiriba punmakpu taramna oksari amasong ikai kumna butchari UNC gi wafam asing asi council asigi mekaidagi laukthokibani aduga UNC na khongjang asi changsilagani haina laukthokkiba asina Ministry of Home Affairs na formal oiba invitation pirakpadagi mamang thagi kunga tarukta ministry asigi advisor North East AK Misrana luchingba official singa New Delhi gi 15 pakta leiba kunsuba Subraniam Bharati Margata UNC na luchingba Nagalup singi mute wafam ani asigi matangda wari sanakibani adubu FMR laukthokkiba amasong border fencing tawrakpagi matangda nakal anina yanaba warisin ama purakpa ngamkidabani mifam aduda UNC na luchingduna saruk yakiba nagagi tongan bu purupsingi miyutchinga phawba home ministry gi miyutchinga punna photo phawba naminarakidabani loinana warisin purakpa ngamkidabadagi ngamkhai paringda FMR amuk anna chanahalu amasong border fencing tawba yaroi haiba demand ani asi taksiladuna akanba Khongjang sing sangsilagani haiba wafam phawba phongdokibani Khongjang asigi matangda Senapati district headquarter gi tahamza da leiriba United Naga Council gi mekaidagi ngasi thorakpa chirolamana hai union lengakna FMR laukthokkiba ase makoi khaktagi oiba warepni amasong Naga homeland gi wafam leiringaida border fencing tawsilakpani demand ani asi taksiladuna January 18 2024 dagi hauzik phawbada union lengakta democratic oiba moongda haiduna lakli masigi mathakta agitation demonstration amasong public rally na chingba kaya changsin kibada natana memorandum kaya su pishin khrabani haidi adumoinamak FMR amasong border fencing gi matangda union lengakki makaidagi demand asiga mari leinaba thabak amatta pangthoraktri maram asina makhatana UNC gi makaidagi notification thoktri fawba tha asigi nipan gi ahing nongyai naga area singda lalon etiki pochai seng putok posen tawbada athingba thambagi khongjang ase changsilagani haibagi wafam agastaraga machoida pangthokpa UNC gi residential council gi mifamna khannaduna warep laukrabani hairi khongjang asida naga singi hak culture amasong tradition gi oiba mari sing amuk hanjilanabagi damak manipur gi naga miyam amasong ngamkhai gi wafam leitana naga gi ichilinaw singna khamthengba mateng pangbiyu hairi panbaya badi May 2023 dagi Kuki Jomar terrorist singna manipurda chatharakliba tamthiriba lan gi tawdok singi khudong chaba lauraduna state asida leiriba national amasong state highway singda ngasi phawba free movement tawba yadan leklibani Makatana Myanmar Junta Army na wengmoda leiba KIA gi mathakta landakre Myanmar Junta lanmina Kachin State ki manungda leiba wengmo township ta counter attack satharakpadagi Kachin Independence Army KIA gi marakta chawna khuthokna kre haina Ethnic Army gi wangangloi Colonel Nobuna phongdokre mamang thagi kunga taret tagi hauduna Junta lanmina wengmo township tagi kilometer tararom tamak chatlaga leiba lamyang village pu khudum chananaba honarakibani hairi lamyang village khudum chananaba honarakliba asi chibwida leiba tanglaba leinungki mining hub ama oiriba mafam amabu lausinnabagi thorang tawkibani chibwi hairiba mafam ase China gi ngangkhai lana lalon etik tawnariba yamna maru oiba mafam amani lamjang beles asi KIA na hanadagi hauna khudum chansinduna leiriba mafam ama oibaga loinana numit khudingi khungang aduda junta lanmi amasong KIA gi marakta khutthoknabagi tawdok seng thokpaga loinana junta army na KIA gi mathakta apaba makhalgi khuchu khulaising yauna nongthaktagi landa satharaklisu hairi Kumza 2024 da KIA na Chinaga ngangkhai lana lanon ichik tawnariba mafam ama oiriba Chibwi township ase khudum chanduna leirakpaga loinana mafam aduda leiba tanglaba leinunggi pothok singsu KIA na khudum chanchinduna thamlakibani
Siwida pangba tanglaba makalgi potoksing ase defense, aerospace amasong renewable sector singda yamna kanaba pibada natana technology wangba potokaya sabdasu chawna kanaba lainungi potoksing ni hairi. Makase tarakpada nungtil pausege chifong ama oiriba kangla paudagi lakotchadaga thamjige mamang sahigi December kuntraga matoi paubada yumthang nariba foreign country ahumdagi lanjelakpa minority sing India da laiba yankre hairi. Dharamagi oiba awat anai nanthok nanaba yumthang nariba Bangladesh, Afghanistan amasong Pakistan dagi mamang chahi 2024 gi December kuntra matoi phawbagi manungda India da lakhiba Hindu, Sikh, Buddhist, Jain, Parsis amasong Christian minority sing laibak asida passport natraga atai document sing yaugdrabasu laiba yaragani haina Union Home Ministry gi paw amana hairi. Paw asina makata na hairi bana mamang sahi dagi chatnaba haukiba Citizenship Amendment Act CAA gi matung inati haukiba chahi 2014 gi December kuntraga mathoi phawbagi manungda leibak sing asidagi dharamana maram oiraga awat anai nanglaba minority community sing ase Indian citizen pigani haikibani. Adumakpu hairiba order ase Just Implemented Immigration and Foreigner Act 2025 ki makhada yamlaba miyam sing maru oina 2014 gi matungda Pakistan dagi India da changlakiba makhogi maraibak tamba ngamdraba sing adugi yenglaga issue tawkibani. Afghanistan, Bangladesh amasung Pakistan chingba leibak sing asida minority community oiriba Hindu, Sikh, Buddhist, Jain, Parsis amasung Christian chingba sing dharamagi or naibana maram oiraga natraga dharamana maram oiraga awat anai mayok nagani haina kibadagi 2024 gi December kuntramathoi gi mamangda India da changjapam lawriba sing valid document passport natraga atai tribal document yaugdrabasu natraga document ching asigi validity expire oirabasu Home Ministry ne issue tawkiba order asigi matungina valid passport amasong visa pigadabani haibagi rule sing adu komthokani hairi. Makatana singnarakpa sing maithiba pimina duna tangdu laitaba amasong mina ikai kumnabiba iramdam ama ohelasi haiba MP Bimol ge ufam thamjage. Ngasigi aikhoigi mirolna thengnariba awaba kudongsa dabasing amasong thoaliba thodok sing yauna thoananaba singnarakliba pumba maithiba pimina duna nunga yaifaba tangdu laitaba amasong miyamna ikai kumnabiba iramdam ama ohenanaba aikoi punna hona minarasi haina Inner Manipur Parliamentary Constituency gi Congress MP Dr. Angomsa Bimol akoijam na phongdokre. Wafam asing asi ibudau sengmai ningthau tawgalup kaksing na sinduna chahi khudingi oina pangthorakpada natana kaksingi puwari ga sagonariba ibudau sengmai ningthaugi hiyang kumai ga loinana haikru hidongbagi thoramda saruk yaraduna MP na phongdokhibani. Thoram asida mangna makha taradunu hai hiyang kumai haiduna ipa ipu singna inat lainingka mari lainana thambiramba sana khonabagi machat ase aikhoina mangandana thamba tangai fade ngasi pangthokliba puwari ga sagonaba hiyang kumai asiga iroinana ngasi aikhoigi Manipurda thokliba irangsing asina maram oiraga miyoi kyabu mayum maikai lehendraba amasong lanjena duna relief camp singda wana leiriba makhoibu aikhoina kauthoklaidabani. Aikhoigi haukraba puwarida sahi teret khundakpa kumja 1891 gi Laan kumja 1948 tagina 1949 da thokhiba thodok-sing adugumna ngasi su hingliba aikhoigi mirolna thengnariba khudongsa daba kaya asisu kauthoklaidabani. Aikhoigi iramdam ase matau karamna haurokhibano kadomda chatkani haibagi mayon chumnaba ngasi hingliba aikhoigi mirolna achauba thodang laugadabani haiki. Ibudau sengmai ningthau thagalup kaksing na sinduna chahi khudingi pangthorakliba hiyang kumai ga loinana haikru hidongbagi thorom adugi hidanabada langsai thaunagi na kaksing sumnang veterinary mamang paringi naurem Jyotisna tengmai lepkhe aduga kaksing kalaigi na kaksing ningthau lekai thoksom paringdagi thoksom Kelvin na tengmai lepki changnamnaba sida langsai thaunana mari amada maithiduna mai pakhi. Ngasi pangthokiba hiyang kumaiga loinana haikru hidongbagi thoramda ibudau sengmai ningthaugi laigi tengmaina kheti mayum tius parina lepki thorama sida kaksing district ki ahanba Indian Revenue Service phangkibi Naurem Binita amasong social worker KHH Kennedy su akhanaba mithunglan sing oina saruk yakhi.